inclusive growth amasung living standard ke hiram singda Manipur gi Chandel district asi niti ayokna khangatpa aspirational district chamagatara nipan gi manungda khwaidigi faba singi manungda Amani Haina Union Minister of State for Communication Devusinh Chauhan haikrai aspirational district program ADP implement tawbagi matangda DC Chandel gi conference hall da pangthokhiba review meeting da wangang laduna mathaki wafam ase minister na phongdokhibane Union Minister Chauhan makhatan hai aspirational district program ADP ase khangatlaba leibak asigi district chamagatara nipan asida sustainable overall development ama puraknaba adugumba center gi khongthang amane mahang hai I pawgi juk asida internet connectivity ase aduki matik mathok tarakle Ministry na paikhatpa chawkhat thorangi thabak thoram singda khul amata chithadana bahotnagani Chandel da leiba self help group amana puthokpa turmeric powder gi quality bu singtharaduna minister hai pothok asi E marketing gi khuthangda malem gi leibak singda hena yonba ngamna ba honagadabane review meeting adugi manung chana border area sing semgatuna tourism sector sing hena chawkhana ba official sing bu pungning thogatke amaromda mifam adugi mangoinana Chandel gi post office ta pangthokpa thoramamada Sukanya Smriddhi scheme gi makhada khangatlaba district asigi nupi beneficiary kungani thoida naungna hangdoklaba masa masa gi account sing su fanghanke minister gi khongsat adugi manung chana district level officer singna NDV gi senthang makhada L Thangkham village ta paikhatliba project NERCORMP CDCRM gi makhada Liwa Khulen village ta paikhatliba processing unit amasung Salemthar village ta leiriba revival home gi phibam sing yengshenke आज मैं चंदेल की विजिट करने के बाद ये बता सकता हूँ कि भारत में जो 118 डिस्ट्रिक्ट को चिन्हित किया गया था, आइडेंटिफाई किया गया था, उनमें से जो डिस्ट्रिक्ट ने बहुत अच्छा विकास किया है उनमें से चंदेल है, जिसने बहुत अच्छा डेवलपमेंट का काम किया है। देश के इस जिलों की जो निवासी हैं उनके जीवन में सोशियो इकोनॉमिक चेंज कैसे आए, उनका स्टैंडर्ड ऑफ लिविंग स्टैंडर्ड जो है उसमें कैसे बेटर हो, उसके लिए यहाँ की जो सरकार है, एक तरीके से मैं ये भी बोलना चाहूँगा कि मणिपुर को और चंदेल को डबल इंजन सरकार का बहुत बेनिफिट मिला है।